ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯞꯀꯤ 13 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪ ꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ꯫ ꯂꯦꯝꯕꯗ ꯚꯥꯏ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯈꯨꯟꯌꯥ ꯌꯧꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯪꯍꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯊꯣꯏꯕꯅ ꯎꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯞꯅ ꯑꯃꯟꯕ ꯁꯪꯒꯥꯏ ꯌꯨꯝꯁꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯣ꯫ ꯊꯣꯏꯕꯅ ꯚꯥꯏ ꯑꯥꯗ ꯂꯩꯔꯤꯁꯦ ꯂꯦꯝꯕꯁꯨ ꯎꯔꯦ꯫ ꯂꯦꯝꯕꯅ ꯚꯥꯏ ꯑꯁꯤꯗ ꯆꯪꯉꯒ ꯍꯪꯂꯨꯁꯤꯔꯥ? ꯂꯥꯛꯑꯣ ꯍꯪꯂꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯆꯪꯉꯛꯂꯦ꯫ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯏ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯐꯖꯔꯕ ꯁꯪꯕꯥꯟꯅꯔꯕ ꯅꯥꯄꯤ ꯀꯌꯥ ꯑꯃꯅ ꯂꯩꯇꯦꯡ ꯃꯥꯟꯅꯅ ꯍꯧꯔꯤ꯫ ꯏꯪꯈꯣꯜꯅꯦ ꯍꯥꯏꯖꯕꯇꯅꯤ, ꯑꯦꯟꯁꯥꯡꯗꯤ ꯊꯥꯕ ꯎꯗꯦ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯋꯥꯏꯔꯞꯇ ꯅꯨꯡꯅ ꯁꯥꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯃꯜꯂꯕ ꯃꯨꯔꯇꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯝ ꯆꯪꯂꯛꯄꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯂꯦꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯊꯤꯟꯒꯦ ꯇꯧꯕꯗ ꯊꯣꯡ ꯑꯗꯨꯗꯤ ꯉꯁꯤꯜꯂꯕꯇ ꯑꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯊꯦꯡꯂꯨꯕ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯗꯤ ꯃꯇꯣꯝꯅꯇ ꯍꯥꯡꯊꯣꯔꯛꯏ꯫ ꯂꯦꯝꯕ ꯊꯣꯏꯕꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯂꯦꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯂꯦ꯫ ꯊꯣꯏꯕꯅ ꯚꯥꯏ ꯚꯥꯏ ꯀꯧꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯏꯃꯨꯡ ꯑꯗꯨꯗꯤ ꯄꯨꯡꯃꯝ ꯃꯝꯃꯤ꯫ ꯊꯣꯏꯕꯅ ꯚꯥꯏ ꯚꯥꯏ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅ ꯃꯇꯝ ꯑꯗꯨꯗꯅꯤ ꯈꯨꯠ ꯑꯃꯅ ꯊꯣꯏꯕꯒꯤ ꯆꯤꯝꯕꯥꯜ ꯑꯗꯨ ꯈꯪꯃꯦꯟ ꯃꯦꯟꯁꯤꯜꯂꯛꯏ꯫ ꯂꯦꯝꯕꯅ ꯚꯥꯏ ꯑꯩꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯥ ꯑꯃꯗꯅꯤ ꯍꯥꯏꯕ ꯑꯁꯦ ꯃꯈꯣꯏ ꯑꯅꯤ ꯈꯪꯂꯗꯨꯅ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯝꯂꯕ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯎꯔꯦ꯫ ꯃꯝꯂꯕ ꯀꯥ ꯑꯗꯨꯕꯨ ꯐꯥꯠꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤ꯫ ꯈꯪꯍꯧꯗꯦ ꯂꯦꯝꯕꯁꯨ ꯆꯤꯝꯕꯥꯜꯗꯒꯤ ꯑꯕꯣꯛ ꯍꯥꯏꯅ ꯀꯧꯈꯤ꯫ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯟ ꯅꯤꯛꯂꯤ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯂꯦꯝꯕ ꯊꯣꯏꯕꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯛꯄꯒ ꯍꯟꯗꯛꯇꯤ ꯂꯦꯝꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯕꯣꯛ ꯑꯩꯈꯣꯏ ꯑꯁꯤ ꯍꯥꯏꯔꯛꯄꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯅꯍꯥꯛꯇꯕꯨꯅꯤ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯣ ꯃꯄꯤ ꯇꯥꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯂꯦꯝꯕꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ꯫ ꯂꯦꯝꯕꯅ ꯑꯕꯣꯛ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ ꯑꯕꯣꯛ ꯈꯛꯇꯃꯛ ꯂꯩꯕꯤꯕ꯭ꯔꯥ? ꯑꯕꯣꯛꯅ ꯅꯁꯨ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯣ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯆꯠꯄꯒꯨꯝ ꯇꯥꯔꯛꯏ꯫ ꯊꯣꯡꯖꯤꯜ ꯄꯥꯟꯗ ꯂꯦꯞꯂꯝꯕ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ
Ibungo, thong ado, chetna lonchilo. Thoiba ka adugi thong ado, chetna lonchili. Hip libi ahal oirabi ado, lemana saugatuna, lembada nga thaduna. Phamhalli, matam madudani, mayai kada chatlamba khongthang ado, kanna lumna thanglai. Thong senariba thoibadi akibana masa pumba thak thak nikle. Hanubi aduna khonjel tikna karino tawriba asidi lembana bai thongdo he hairakpaga thong aduda safu kanna thomjilai. Thong ngaklamba thoibasu paithurai. Hanubi aduna amuk ibungo thong ado aigi sasu asina ngau manthaba tawdana thoiba hanubi adugi famungda ngaduna thamliba saisu ado lawduna thong adubu ngai. Saisu ado ngakibadagi karimata amuk tawrakhidre. Hanubi aduna ibungo lao nangsu asida famlo lao asi haiduna thoibasu famung adugi machi amada fammi. Lembana abo nasuna samamnaduna lairiba ase amukta kohanbiyo. Hanubi aduna ligani pumnamak amata khaktana isuda ligani. Lemba amasung thoiba pukning changna tai. Hanubi aduna ibudo lepungamba mahaki charol suron kaya amagi matung kun asida laire lakpa kauba panganba amakhak lairami. Matam ado ngasidagi paraga chahi chamuki mamangi matamni. Matam aduda laire lakpa mahakpu ngambinaba kanasu lairamde. Kun asidagi hentoktuna mahakna singnung kun kaya amada mahaki lamba piyo haina mahakna lamba thiba chatlammi. Karigumba lamba piba ngamdrabadi kun adudagi mahaki apamba khudingmak maning tawba hainasu yanarami. Kun kaya ama mahakna ngamduna laklabada aroiba oirage khanna thirakpada makha chingchangi aroiba chingchiapta kabuitana taba chingkok khun kauba khun amakhakta mahaki aroiba oina lamba thiba lakhi. Mahakna usittaduna khun adugi mafung khudingmakta mahaki lamba thoglau haina karemnaba kholaw kaya ama laukhi. Mahaki chuk phiran charaba wang chauraba phibam aduda khunja pumba adusu mangonda changjaki. Pau asi taba matamdane khun adugi khulakpa ado kham thengna asauba haibado oikhi. Khun adugi khulakpa aduna layen lakpabu chaina pungda angambana hatnasi haiduna hairammi. Khun asigi khulakpa thoina pangan kallaba miki laikidaba misak amani. Laire lakpaga pabada matik chap chabani. Khunja mayamna akoibadani makhoi anina chainarami. Adubu laire lakpana pangan henkibana khulakpa ado thawai mangkhirami. Laire lakpa mahakna ngamlabada khulakpa adugi amatta poksabi masak matawna thajabu ngamjabi laijing lembi puduna laire lakpa khulaipung khun asida amuk halai. Laijing lembi masak mataw lamchat sajatta maitei chanudagi tadabini. Laipung khunda panganba mapurebagi thogol fangjaragani khanduna pumnamakpu tung oinaramlaga lakhibi ado laipung khun yaurabada mahaki ningba kaikhirammi. Laire lakpa hana nupi taret loduna lairamkhi. Adubu mahak adumak khangduna lai. Adubu machem sakpi makhoi taretki miot minaina henmankhiduna khangba ngamdraduna mahaki yum ama laire lakpana sabiduna laiki. Matamna puraktuna mahak mirolaki. Matam aduda panganba laire lakpana aibu mahaki tengbang binabagidamag layankhi. Adubu khanghaudana nongma ahing amada nupi taret ado lakhi. Numit ado panganba mahaksu laite.
Makhoi taretna akiba fanglaba tamthiraba wahi ama panganbagi loinabi laijinglembida hairammi. Asi hairaga hanubi ado ngehak lepi. Tarakliba mapi ado khuitharaba makhut aduna amuk taithokjai. Lemba thoibana abo makha tabiyo nasu aikhoida. Hanubi aduna amuk makhoi taret aduna asumna hairammi. Nangna hangtak tawpuriba angang ase taibang faurpa matamda nupa oiraklabadi aikhoina nahakpu aikhoigi irakta tilhangani. Aduga karigumba nupi oiraklabadi nangbu aikhoina angang olhangani. Wai asi tabada laijinglembi kapchaki makha tana amuk. Aduga kariguma wase nangna pangkanbada haidoklabadi nabuknungda yauriba nawa aduga punna nahakpu aikhoina hatkani. Asumna hairamlaga makhoi taret ado thunu yangna chatkhirammi. Laijinglembi mahaksu aibu konduna kapchaki. Matam aduda aishu sahi 33 tamak subada ngairiba oibana. Athoibi ima saklabi karigino nahakna kapliba. Ima nahaki nacha mahaksu yetki lamdang oirakpa oisanu. Matam aduda mahakti hanana khangduna leirammi. Angang ado nupini haiba ase ahingna thenglasifau mahak kaptuna adumak leikhi. Thabalna faraba ahingni michik mirau khol tadraba matamda angangmana makhum oihanduna chena mapul amana khutyek lairik ama mahakna semlammi. Angangmana muk oiba khorjai ama paiduna mahakna ahanba chena aduda thaja haina khujek tamki. Lepa leita tarakliba pirang adusu angangba muk aduda adumak tinkrabane. Asumna dairi aduda thakiba wahising ado hanubi aduna tamlammi. Lembasu dairi ado lauthoraktuna ahal aduda yenghallammi. Dairi adu konduna hanubi ado maning tamna kapcharammi. Lembasu ahal adugi chentharakliba pirang ado taithokpiduna themjinbi. Lembasu kaptuna abo thaja mahakti taibang phaurakibra nasu engonda haibibune abo. Hanubi aduna makha tana hairei. Asumna matam khara haukhre. Nongma ahing amadane thajana mapung phana ngali. Ahing aduda thaja mahaksu taibang phaurak-i. Angakpani mahakna taibang phaurakpa matam adudani mapung phana ngalamba thaja ado amangba nongtana mapai na pumamamsilakli. Mahakna taibang phaurakpaga mama ibema laijinglembisu asiba amagum machi lengda sor tamak honduna leikhi. Taurakliba mathaw asida panganba mahaksu amaiba ama kauduna yenghanbadadi poklakliba angang asida apokpi mamagi thawai ado changkhre. Aduga angang asiju kuina hingloi asumna hairai. Amaibagi wadu tabada panganba makhu leibak nam maru leida lukthaduna amaibada haijarammi. Mamai thangda amaibana hairai. Nahakna adu yawna haijarabanina ibungo ai mama macha makhoi anigi manungda thawai amadi kanba ngamgani hairo nangi apamba ado. Matam masidani panganba thamoi sokna kapcharami. Phana kuina wahi amatta hairaktrabada amaibana saurai. Amaibagi asawbadu ubada panganbagi launam chawrabi nupi taret aduna macha oina kanbiyo haijarai. Asumna amaiba aduna laining thauksana mahida thaunijarammi. Laining thongna sanbiduna mahaki saktina kudo yaibi kudo ama fangjaduna angang asigi mangak samda lang ahingbana kisi thaduna sibirammi. Kudop ase mahaki achetpa khutsa khuning thauda sigadabani hainasu takpirammi.
ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯁꯦ ꯊꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯅꯠꯇꯅ ꯌꯦꯛꯅꯕ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯧꯅꯝ ꯆꯥꯎꯔꯕꯤ ꯃꯈꯣꯏ ꯇꯔꯦꯠꯇꯤ ꯃꯌꯥꯏ ꯀꯥꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯟꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯍꯥꯛꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯁꯛꯇꯝ ꯃꯨꯔꯇꯤ ꯑꯃ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯁꯥꯈꯤꯔꯝꯃꯤ꯫ ꯄꯥꯡꯒꯟꯕ ꯂꯩꯔꯦ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯔꯦꯠ ꯂꯧꯅꯝ ꯆꯥꯎꯔꯕꯤ ꯃꯈꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯂꯛꯆꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏ ꯇꯔꯦꯠ ꯂꯦꯞꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯥꯖꯕꯁꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯄꯥꯡꯒꯟꯕ ꯂꯩꯔꯦ ꯂꯥꯛꯄꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯅ ꯆꯥꯕ ꯊꯛꯄ ꯆꯪꯂꯛꯇꯕꯗꯒꯤ ꯃꯁꯥ ꯁꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯅꯣꯡꯒꯥꯈꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯕꯗ ꯂꯦꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕ ꯀꯞꯆꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯥꯖꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗꯤ ꯑꯗꯨꯃꯛ ꯇꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 13 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯆꯦꯅꯦꯜ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯍꯥꯞꯆꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫